Hello ma'am, ngaski video sidi mamaga ichanupi ahanga tawraga ima bazar da ko pochai khara leiruge tawbani aduga ma'am video se makha tana sum ucharage ima bazar ro yawraga Cái gì nữa chị rồi? Rau. Mua phải giờ rau. Xin kể ai nhỉ? Năm tàng những mama còn đây là phi người ta đi quả xin nên phi cái Việt cái đấy nó cái gì rồi ạ? Bazaar manungda leiba jewelry dukan da changjarakpaneba ko lik amaga mana amaka yenge na ko ato ma'am design jing se ma'am sum yengbiyo ma'am hausi winter ki khanga khora khan ki ge không ngaเลยma'am hausi ima bazar ke fiyon from the changi pochai lei ga double lei dana lore aje auto parking dagi gari tonga yumda halani miyam
ꯑꯩꯈꯣꯏ ꯕꯖꯥꯔꯗꯒꯤ ꯍꯟꯖꯔꯛꯑꯦ ꯑꯗꯣ ꯄꯪꯀꯣꯏ ꯀꯣꯏꯔ ꯄꯪꯆꯠꯆꯔ ꯂꯩꯒꯗꯕ ꯈꯔ ꯁꯨꯝ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯁꯤꯡꯗꯣ ꯃꯊꯧ ꯇꯥꯕꯁꯤꯡꯗꯣ ꯈꯔ ꯑꯃ ꯂꯩꯖꯔꯒ ꯂꯥꯛꯆꯔꯦ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯌꯦꯡꯍꯟꯖꯔꯛꯀꯦ ꯕꯖꯥꯔꯗꯒꯤ ꯀꯩꯀꯩ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯑꯁꯤꯒ ꯂꯩꯔꯦꯀꯣ ꯑꯝꯇ ꯍꯥꯡꯗꯣꯛ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯅꯦꯛꯀ꯭ꯂꯦꯁ ꯑꯃ ꯂꯩꯖꯔꯛꯏ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯒꯤ ꯖꯨꯝꯀꯥꯁꯦ ꯅꯥꯔꯤꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯁꯤꯁꯤꯅ ꯄꯤꯛꯇꯛ ꯇꯧꯅ ꯑꯁꯤꯁꯤꯅ ꯂꯣꯏꯗ ꯈꯔ ꯔꯥꯁꯤ ꯌꯥꯝ ꯂꯩꯕꯅꯦꯕꯀꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯅ ꯂꯧꯖꯔꯛꯄꯅꯦ ꯁꯤꯁꯦ ꯁꯤꯅ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯁꯨꯃꯥꯏꯅ ꯑꯣꯏꯖꯔꯦ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯋꯤꯟꯇꯔꯒꯤ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯌꯥꯝ ꯐꯤꯁꯨ ꯌꯥꯝ ꯊꯥꯏꯌꯦꯕꯀꯣ ꯁꯦꯠꯄꯗ ꯌꯥꯝ ꯂꯨꯝꯗꯧꯕ ꯈꯣꯡꯒ꯭ꯔꯥꯎꯅꯦ ꯑꯁꯦ ꯄꯥꯇꯛ ꯇꯧꯕꯁꯨ ꯂꯩꯕꯅꯦꯕꯀꯣ ꯑꯁꯤꯅ ꯌꯥꯝ ꯍꯦꯟꯖꯟꯅ ꯊꯥꯕꯗꯨꯅꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯏꯪꯁꯤꯜꯂꯛꯇ꯭ꯔꯕꯅꯤꯅ ꯂꯨꯝꯅꯕꯒꯤ ꯍꯣꯠꯅꯍꯧꯗꯕ ꯌꯥꯗꯦꯕꯀꯣ ꯁꯤꯅ ꯏꯆꯟꯅꯨꯄꯤ ꯑꯅꯤꯒ ꯑꯩꯒꯤ ꯑꯃ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯁꯤꯅ ꯗꯥꯔꯛ ꯒ꯭ꯔꯦ ꯑꯗꯨꯒ ꯁꯤꯅ ꯂꯥꯏꯠ ꯒ꯭ꯔꯦꯁꯤꯅ ꯕ꯭ꯔꯥꯎꯟ ꯀꯂꯔ ꯌꯥꯝ ꯃꯣꯟ ꯂꯥꯎꯔꯒ ꯑꯁ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯝ ꯁꯦꯠꯄꯗ ꯑꯗꯨꯒ ꯑꯁꯤꯒꯤ ꯍꯦꯟꯕꯦꯛ ꯃꯆꯥꯁꯤꯃ ꯂꯧꯖꯔꯛꯏ ꯁꯥꯏꯖꯁꯦ ꯌꯥꯝ ꯆꯞ ꯆꯥꯕꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯒ ꯀꯂꯔꯁꯤꯁꯨ ꯐꯖꯕꯅꯦꯕ ꯒ꯭ꯔꯤꯟ ꯀꯂꯔ ꯂꯥꯏꯠ ꯑꯣꯏꯕꯁꯦ ꯁꯤ ꯃꯆꯨꯁꯦ ꯌꯥꯝ ꯃꯤ ꯅꯥꯟꯊꯣꯛꯄꯅꯤ ꯄꯥꯏꯕ ꯃꯇꯝꯗ ꯑꯣꯏꯖꯔꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯋꯥꯂꯦꯠ ꯃꯆꯥꯁꯦ ꯏꯆꯟꯅꯨꯄꯤꯒ ꯑꯩꯒꯒꯤ ꯑꯃꯃꯝ ꯂꯧꯖꯔꯛꯏ ꯁꯦꯅꯤꯁꯦ ꯂꯨꯄꯥ ꯆꯥꯝꯇꯅꯦꯕꯀꯣ ꯁꯤꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯍꯥꯞꯄꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯍꯦꯟꯕꯦꯛꯒꯨꯝꯕꯗ ꯄꯩꯁꯥꯁꯤꯡ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯍꯥꯞꯆꯤꯟꯈꯤꯕꯗꯣ ꯇꯝꯄꯥꯛꯁꯤꯗ ꯄꯣꯌꯣꯝꯒꯤ ꯐꯤ ꯃꯌꯥꯝꯅ ꯌꯣꯝꯃꯒ ꯑꯗꯨꯒ ꯑꯁꯤꯒꯤ ꯈꯣꯡꯎꯞꯁꯤꯃ ꯂꯧꯔꯛꯏ ꯏꯆꯟꯅꯨꯄꯤꯒꯤꯅꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗꯤ ꯏꯆꯟꯅꯨꯄꯤ ꯑꯍꯨꯝꯃꯛꯀꯣ ꯑꯩꯈꯣꯏ ꯃꯈꯣꯡ ꯑꯍꯨꯝꯃꯛ ꯁꯥꯏꯖ ꯂꯣꯏ ꯆꯥꯟꯅꯩꯌꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯣꯏ ꯇꯣꯡꯃꯤꯟꯅꯩꯌꯦꯕꯀꯣ ꯐꯤꯃꯛ ꯆꯥꯟꯅꯗ꯭ꯔꯒꯁꯨ ꯈꯣꯡꯎꯞ ꯀꯩꯀꯥꯒꯤ ꯁꯥꯏꯖ ꯂꯣꯏ ꯃꯥꯟꯅꯩꯌꯦꯕ ꯈꯖꯤꯛ ꯈꯦꯠꯅꯕꯗꯨꯗꯅꯦꯕꯀꯣ ꯇꯣꯡꯃꯤꯟꯅꯕ ꯂꯣꯏꯅꯃꯛ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯅꯨꯄꯤ ꯂꯩꯕ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏ ꯂꯣꯏ ꯁꯦꯠꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯑꯁꯤ ꯈꯛꯇ ꯂꯩꯖꯔꯛꯄꯅꯤ ꯑꯗꯣ ꯅꯦꯜ ꯄꯣꯂꯤꯁ ꯑꯃꯒ ꯂꯤꯞꯁꯇꯤꯛ ꯑꯃꯁꯨ ꯌꯥꯎꯔꯛꯄꯅꯤ ꯑꯗꯨꯗꯤ ꯑꯗꯨꯝ ꯎꯠꯆꯔꯛꯑꯔꯣꯏꯒꯦꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕ ꯂꯣꯏꯔꯒ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ